La 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 ngasi di khar la na kur si tao ta su koi phang de noi pai gari sina rol ma so thau bu su phang dre nang na khar la na sa se ya bra tro khar la na kur ro se ngasi di Fanam di lap vek phun ni la ai su to nang su ba khar lap na ko jai ji bo ai di sum ki yum yok sule da lam ji gari chen mu sum tu udi eh kai sta mu khri to kari nu ya di sin ai to kum thar rom ta ilo ho ya dri lil le ho ya bang ji as jagoi ga sadari tan no me au hem ina do ba salom ta ilo yeng ji khar kan ilo to ilo skang kan ilo mi to man gre kai nu to ji bo sta kam thau ya dri mi thau di yaw ri kai ri ta hau ya dra bo swai in ba ta kari no ya de mi ne tao som da ai ju ho na ba kan ho na ri sini kamai to de no ji bo swai da de ta gari su ma ta sien de wak so su lai ba u de ang hang kamai to de no khoi ni bo adu ni tao ai ta sa ba da loi ri kamai to de no khoi ni bo ji bo phone su ne wa ta phang di asa du di tao kamai to de ba ai na ding sa na hala jai ba ni nang na lam na sa si na si ta na la kwai ni ai di khang su na te ta gari yar oi de ai di tao ki ba da loi re kamai to de no khoi ni bo yum da su mom papa na thi na ram ni mang gre na phone ji ne wa ki tang phang di pha dong jaga ji pura mo ngom to ai di ki ba na su loi ri Jaga sida mi ama pau ge phangki drabani adu bang sidi mi manam name soi da ka lei bra te nge ai trai de lei bu de kai chala bi nge sat me da ada lei ni mai tik da ni se oi ni ai bu karam na ko ani su pha da ke ai lei da mo tao ai di cha ba da loi re ani ma ke me tharoi lei da mo tao ai wan tao ning ba da loi re da tao ro ge sai da sum to ro ba la na sa tu su ko in khong di ki ba da loi re ni sum da kai da man sa ji ba sai tao ro sa ba ji ba loi dri bo lo sholo mi hach itao ai kom sa khai na ma bo itao amadi ai pe ko ba ki na sien kre silu ka dai phau chin mo ni nge nang hello li olo ush ai shiram ni da hor ki masak to bu kai no kanum tao ai ish tao du o da jala ai di ki da na som da chele pura hi go ma chu ni mi mo om tao ai mamit ka su yaw de ush kai no ai na ki da na lai ring ai sida ahal ama mu lai sina ama ma sida sai khara ki be di phare si box da oina hangage abo kai nom ta hang ja ge abo ai bora hoi abo ai ga imana ba munga koi ba lak pani adu da gari ya da budagi koi sorok mya sida adum mai tik tu na phamam bani adu da aina mapalam ta thok khai tu na mapan tholingai da mi su mande makhong su yaw de machu ma toraga mami chu yaw de urak padagi ai ki duna chelak pani itaw do saida ka abok lak pada thengnarak para haidana dang ge tawbani chume abok na lak pada ne asida nang gumba ama su le hawi ma su mama na ba mang kar haidana kan na thi hau bani kadi gumba ai ga thengnarabadi ai ga lakmi no hai bani lao abok lambi khangi asamba lambi da chakhraga ne nangi na taw dugi manakta abok thinbirage lao as pare da bo pakata na leramini adu di chat la chebo tao nang bu kai le no mi nang gai ba ni le mi na ring ita bu ki le ngai da kai drom nang na chat li du bu ai tom da hu ma ga kai no abo sungyaw su yaw de kyam walige yaudore khasik ta ngai re bungo nangbu ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯊꯤꯕ ꯐꯪꯒꯠꯂꯛꯇꯕꯗꯒꯤ ꯀꯤꯃꯟꯈꯤꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯔꯥ ꯃꯐꯝ ꯑꯁꯤꯅꯤ ꯃꯤꯅ ꯆꯪꯕꯗ ꯀꯤꯅꯗꯨꯅ ꯂꯩꯕ ꯖꯒꯥꯁꯦ
ꯃꯐꯝ ꯑꯁꯤ ꯂꯥꯟꯒꯦꯅ ꯈꯟꯕꯗ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯈꯨꯔꯥ. ꯉꯥꯏꯈꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯕꯒꯨꯝ ꯇꯧꯏꯗ. ꯉꯥꯏꯈꯣ ꯑꯝꯇ ꯌꯦꯡꯕꯤꯈꯤꯁꯤꯅꯦ, ꯒꯥꯔꯤ ꯀ ꯌꯥꯗꯕ ꯃꯥꯜꯂꯤꯅꯦꯍꯦ. ꯂꯩꯁꯅꯨꯗ ꯈꯨꯔꯥ, ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯖꯒꯥꯅꯤ ꯈꯨꯔꯥ. ꯑꯩꯈꯣꯏ ꯁꯤꯗ ꯈꯥꯝꯂꯨꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯒꯅꯤ. ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯈꯨꯔꯥ. ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯨ, ꯑꯋꯥꯕ ꯇꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯐꯦꯠꯇꯪ ꯍꯪꯕꯤꯈꯤꯁꯤ. ꯒꯥꯔꯤ ꯌꯥꯗ ꯈꯣꯠꯇꯕ ꯌꯥꯎꯕ ꯑꯣꯏꯔꯝꯃꯕꯗꯤ. ꯈꯥꯝꯃꯨ ꯅꯪ ꯈꯨꯔꯥ ꯆꯪꯒꯦ ꯅꯪ ꯀꯤꯔꯕꯁꯨ. ꯑꯩꯃ, 이보이 ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯇꯣꯝꯇ? ꯃꯥꯃ 이만ꯅꯕ ꯑꯃꯒ ꯑꯩꯒ ꯀꯣꯏꯕ ꯂꯥꯛꯄꯅꯦ. ꯒꯥꯔꯤ ꯌꯥꯈꯤꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅꯤ ꯃꯩ ꯇꯤꯛꯑ ꯂꯩꯔꯝꯕꯅꯦ. ꯑꯗꯒꯤ 이만ꯅꯕꯗꯨꯁꯨ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯊꯤꯕ. ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯗꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯅꯦ. ꯏꯍꯦ, ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯑꯁꯨꯛ ꯂꯥꯞꯄ ꯂꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯀꯣꯏꯕ ꯂꯥꯛꯂꯤꯕ? ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯥꯃꯒꯁꯨ ꯂꯥꯛꯂꯕꯅꯤꯅ ꯄꯨꯟꯅ ꯊꯤꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ. ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯀꯔꯣꯝꯗꯅꯣ ꯆꯠꯈꯤ ꯍꯥꯏꯕꯗꯨꯕꯨ. ꯑꯁ, ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯁꯤ ꯈꯨꯔꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯣ. ꯂꯣꯏꯔꯦꯃꯦ, ꯀꯤꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯖꯒꯥꯁꯤꯗ ꯑꯃꯨꯛ ꯈꯥꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯈ꯭ꯔꯦꯃꯤ. ꯕꯨꯠ ꯑꯣꯏꯔꯝꯅꯤꯁꯨ ꯈꯪꯗꯦ. ꯃꯁꯤꯗ ꯊꯥꯖꯔꯤꯕ ꯑꯍꯜ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ. 이붕어 깔라무, ꯅꯪꯁꯨ ꯉꯥꯛ ꯆꯪꯉꯨꯁꯤ ꯂꯥꯎꯗꯅ. ꯑꯉꯥꯡꯁꯤꯡꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯤ. ꯈꯨꯔꯥ, ꯑꯩꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ, ꯅꯣꯏ ꯌꯦꯡꯕꯤꯔꯨꯔꯣ. ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯐꯥꯎ ꯀꯤꯔꯀꯥꯟꯁꯤꯗ ꯃꯅꯨꯡ ꯆꯪꯉꯨꯁꯤ ꯀꯥꯏꯅ ꯁꯣꯡꯈ꯭ꯔꯕ ꯖꯪꯒꯜ ꯃꯔꯛ ꯑꯁꯤꯗ. ꯕꯨꯠꯅ ꯑꯣꯟꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯤꯈꯠꯂꯛꯄꯗꯒꯤ ꯆꯤꯡꯅꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯟꯅ ꯆꯦꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯇꯨꯡ ꯑꯗꯨꯗ ꯕꯨꯠꯅ ꯑꯣꯟꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯃꯃꯥꯟꯅꯕꯗꯨꯒ ꯑꯍꯜ ꯑꯗꯨꯒꯅ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅꯤꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯕꯨꯠꯅ ꯑꯣꯟꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯃꯈꯖꯥꯏꯗ ꯊꯥꯗꯨꯅ ꯐꯨꯔꯝꯃꯤ. ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯤꯕꯗ ꯊꯛ ꯅꯤꯛꯂꯝꯃꯤ. ꯀꯞꯁꯨ ꯌꯥꯝ ꯀꯟꯅ ꯀꯞꯂꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯧꯔꯤ ꯆꯔꯝꯗ ꯀꯟꯅ ꯆꯞꯄꯝꯃꯤ. ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯎꯔꯛꯂꯝꯃꯤ. ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯨꯕꯤꯕꯗꯨ ꯎꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯍꯟꯖꯟ ꯐꯨꯔꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝ ꯁꯥꯎꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯕꯨꯠ ꯑꯗꯨꯅ ꯁꯛꯇꯤ ꯇꯧꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯆꯔꯝꯗ ꯆꯞꯄꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯟꯖꯟ ꯈꯖꯥꯏꯗ ꯊꯥꯔꯝꯃꯤ. ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯗꯨꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒ ꯐꯨꯅꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ. ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯕꯨꯠ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ. ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯐꯨꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯂꯝꯃꯤ. ꯁꯥꯊꯤꯔꯕ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯠꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯀꯤꯍꯜꯂꯝꯃꯤ. ꯑꯍꯜ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯑꯍꯜ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯀꯤꯍꯜꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯖꯟ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯔꯝꯃꯤ. ꯕꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯐꯥꯎ ꯅꯪꯗꯅ ꯐꯨꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯕꯨꯠ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ. ꯀꯔꯤꯅꯣ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ. ꯀꯤꯕꯗ ꯂꯣꯏꯔꯦꯃꯦ ꯑꯩꯕꯨ. ꯈꯨꯔꯥ ꯍꯣꯏꯁꯨ ꯆꯪꯈꯤꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ. ꯊꯣꯛꯂꯛꯇꯦ. ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ. ꯑꯩꯕꯨ ꯉꯁꯥꯏꯅ ꯆꯠꯍꯧꯗ. ꯑꯁ, ꯀꯤꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯃꯈꯣꯟꯅꯦꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣ ꯈꯪꯗꯦ. ꯈꯣꯡꯉꯤꯕꯁꯦ ꯁꯥꯁꯨ ꯃꯥꯟꯗꯦ. ꯀꯔꯤꯅꯣ? ꯄꯨꯡꯁꯤꯁꯨ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦꯅꯦ. ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ. ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯅ ꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯎꯆꯤꯟ ꯊꯣꯛꯂꯛꯑꯦꯅ ꯈꯨꯔꯥꯁꯦ. ꯃꯥꯃꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯦ. ꯃꯥꯃ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ. ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯀꯔꯝ ꯇꯧꯅ ꯍꯟꯒꯗꯧꯔꯤꯕꯅꯣ? ꯋꯥꯛꯁꯣꯞꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ. ꯐꯔꯦ, ꯑꯩ ꯀꯂꯥꯃꯨ, ꯅꯪ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ. ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ. ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ? ꯍꯟꯅꯕ ꯇꯧꯔꯁꯦ. ꯑꯁ, ꯑꯩ ꯋꯥꯕꯗ ꯂꯣꯏꯔꯦ. ꯇꯨꯝꯅꯤꯡꯕꯅꯁꯨ ꯃꯤꯠ ꯑꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯂꯥꯛꯎꯅꯦ ꯍꯩ, ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯁꯤ ꯂꯥꯛꯎꯅꯦ ꯅꯪꯕꯣ. ꯇꯨꯝꯗꯕꯗꯣ ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤꯅꯦ. ꯀꯨꯝꯊꯔꯛꯎꯅꯦ ꯒꯥꯔꯤꯗꯒꯤ. ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ? ꯍꯟꯅꯕ ꯇꯧꯔꯁꯦꯃꯦ. ꯑꯩ ꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯨꯝꯅꯤꯡꯕꯗ. ꯌꯨꯝꯗꯁꯨ ꯄꯥꯈꯠꯅꯔꯝꯃꯅꯤ ꯇꯧꯔꯤꯁꯦ. ꯅꯪꯒꯤ ꯊꯧꯔꯤ ꯀ ꯌꯥꯎꯕ꯭ꯔꯥꯅꯦ ꯍꯦ?
ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯃꯇꯣꯝꯇ ꯀꯔꯝꯅ ꯖꯒꯥꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯁꯨ ꯒꯥꯔꯤꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯁꯦ ꯋꯥꯛꯁꯣꯞ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯁꯦꯝꯍꯟꯅꯕ. ꯑꯁ ꯈꯨꯔꯥ ꯊꯧꯔꯤꯕꯨꯗꯤ ꯌꯥꯎꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ. ꯀꯩꯅꯣ ꯀꯂꯥꯃꯨ ꯅꯪꯅ ꯏꯇꯟ ꯇꯟꯕꯒꯨꯝ ꯇꯧꯔꯤꯕꯗꯨꯅ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤꯅꯦ ꯅꯪꯕꯨ. ꯀꯥꯟꯗ ꯋꯥꯅꯤꯗ ꯈꯨꯔꯥ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯕꯨ ꯍꯌꯦꯡ ꯀꯩꯗꯧꯔꯛꯇꯣꯔꯤꯒꯦ ꯁꯛ ꯄꯥꯎ ꯈꯪꯕꯤꯗꯧꯁꯨ ꯅꯠꯇꯕ. ꯏꯇꯥꯎ ꯃꯥꯃꯁꯤ ꯃꯕꯨꯛ ꯐꯗ꯭ꯔꯥ? ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯒꯥꯔꯤꯒꯁꯨ ꯑꯃꯨꯛ ꯆꯤꯡꯉꯒ ꯄꯨꯕꯤꯔꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯕꯨꯁꯨ ꯀꯟꯕꯤꯔꯦ. ꯏꯇꯥꯎ ꯑꯁꯤ ꯃꯥꯃꯁꯤꯗꯤ ꯄꯨꯔꯥ ꯍꯦꯔꯣꯅꯤ. ꯁꯥꯊꯤꯌꯦꯕꯣ. ꯑꯗꯨꯅꯦ ꯐꯖ ꯁꯥꯊꯤꯗ꯭ꯔꯣ? ꯕꯨꯠꯀ ꯐꯨꯊ ꯋꯥꯅ ꯄꯨꯜꯂ ꯊꯝꯕ ꯋꯥꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ. ꯑꯩꯗꯤ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦꯉꯣ ꯃꯥꯃꯒꯤ ꯇꯧꯔꯝꯃꯤ ꯐꯤꯕꯝꯗꯨ ꯎꯕꯗ. ꯏꯇꯥꯎ ꯑꯩꯈꯣꯏꯅꯁꯨ ꯍꯟꯅꯕ ꯇꯧꯔꯁꯦ, ꯊꯦꯡꯉꯦ. ꯍꯜꯂꯁꯤ ꯏꯇꯥꯎ. ꯊꯦꯡꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ. ꯅꯪꯗꯕ ꯇꯥꯔꯦ, ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯀꯟꯅ ꯊꯧꯒꯦ. ꯅꯪꯍꯧꯗꯕ ꯇꯥꯔꯦ, ꯑꯩꯅ ꯎꯅꯒꯗꯧꯔꯤꯕ ꯃꯤ ꯑꯗꯣ ꯆꯠꯂꯝꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯤꯁꯤꯅ? ꯏꯇꯥꯎ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯌꯨꯡꯁꯟꯈ꯭ꯔꯦ. ꯂꯥꯛꯑꯣ ꯆꯪꯉ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ. ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯕꯨ ꯑꯩꯈꯣই ꯉꯍꯥꯟ ꯒꯥꯔꯤ ꯆꯤꯡꯕꯤꯔꯛꯈꯤꯕ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯇꯥꯎ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯇꯣꯝꯇꯅꯤ ꯇꯣꯡꯉꯛꯏꯁꯤꯁꯨ. ꯑꯗꯣ ꯌꯥꯝ ꯀꯟꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦꯗ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯁꯣꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ. ꯌꯥꯝꯅ ꯄꯥꯈꯠꯄꯤꯔꯨꯔꯅꯨ. ꯈꯣꯡꯗ ꯈꯤꯇꯪ ꯃꯐꯝ 4-5ꯃꯨꯛꯇꯤ ꯐꯣꯠꯂꯦ. ꯑꯗꯨꯅ ꯆꯠꯄꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯐꯅꯤ ꯁꯥꯔ, ꯑꯩ ꯌꯨꯝꯗꯕꯨꯗꯤ ꯄꯥꯎ ꯄꯤꯖꯈ꯭ꯔꯕꯅꯤ. ꯁꯣꯝ ꯉꯁꯥꯏ ꯄꯨꯕꯤꯔꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯁꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯅꯠꯇꯕ꯭ꯔꯣ? ꯗꯣꯛꯇꯔ, ꯃꯈꯣꯏ ꯍꯟꯈꯤꯗ꯭ꯔꯤꯕ꯭ꯔꯣ? ꯂꯩꯔꯤ. ꯁꯤꯁꯇꯔ, ꯃꯄꯥꯟꯗ ꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯒꯤ ꯑꯉꯥꯡ ꯄꯨꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯗꯣ ꯑꯝꯇ ꯀꯧꯁꯜꯂꯛꯑꯣ. ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯂꯩꯕꯤꯍꯧꯀꯣ, ꯑꯩꯁꯨ ꯑꯁꯣꯝꯗ ꯑꯅꯥꯕ ꯈꯔ ꯂꯩꯔꯤ, ꯑꯃꯨꯛꯇ ꯌꯦꯡꯖꯔꯛꯈꯤꯒꯦ. ꯐꯅꯤ ꯗꯣꯛꯇꯔ. ꯀꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ. ꯏꯆꯥꯅꯤꯅ ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ. ꯀꯥꯟꯗ ꯋꯥꯅꯤꯗ ꯈꯨꯔꯥ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯕꯨ ꯍꯌꯦꯡ ꯀꯩꯗꯧꯔꯛꯇꯣꯔꯤꯒꯦ ꯁꯛ ꯄꯥꯎ ꯈꯪꯕꯤꯗꯧꯁꯨ ꯅꯠꯇꯕ. ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯝꯃꯤ. ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯆꯤꯡꯅꯤꯡꯈꯤꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ.